अहम मक्तदा डायमंड टीवी चैनल मियेंग ताबिरिबा सिंबु निर्मला थांगजमना तराम नौचरी हौजिक मखा चथजरकपदा लांथोकसरी असigi madam Wapham amadi Rashi Phal अहम लौखचरीबा से सना लेबाक एडिटोरियल कलमदगी मिनिस्टर ना हाइदोखिबो वा ngaktaba एम्प्लॉयीज सिंगी तलब हेंगट्रिंगैदा सिनमी सिंगी हन्ना खनौ डेमोक्रेसी चटपा लेबाक अमदा मियामगी मिहुत हाइबसी यामना थौदांग चावबा मियोय कांगबुनी मखोयने स्टेट अमगी नत्रगना लेबाक अमगी मियामगी चौखत थौरांगी थौसिल सेम्बा मसुंग थौरांग सिंग अदु थबक ओइना ओंथोकपगी टाइप लवी लो सेम्बा मसुंग अदुबुसु मपुंग फाना चनहनबगी थौदांगसु मखोयना लवी मखोयना मियामगी थबक थौरम सिंग असि पांगथोकबा याननबगी दमक लेबाक असि कॉन्स्टिट्यूशन ना पावर क्या मरुम सुपी मसिमकना मरम ओइरगा मखोयगी लेबाक असिगी नत्रगना स्टेट अमगी निंगथौ ओइना लौनै मिनिस्टर हाइबसी पब्लिक फिगरनी मियामगी लुचिंगमनी मरम मदुना महाक अमसुंग महाकी इमुंग मनुंग मसिबु पब्लिक फिगर ओइदबा यादे मिनिस्टर की नुपीना नातै चादब चिंजाक पब्लिक प्लेटफॉर्म दा चाहैदे खुनाइना यानिंग लोइदबा फिजेट सेटलगा सोशल मीडिया दा जगोय साबा चुमदे मखोइदी मियामगी फिदम नफमनी ओइगदबनी मखोइगी मतौ मियाम तमगदौरिबनी अदुगुंबा मतिक मयाय अदु जेलबा मतमदा मिचम मियामना मखोइगी मखोंग सोक्तुना खुरुमनगदौरिबनी मियामना नोंग फादो वा अमा तौगनी हाइना हाइदोखिबा याय तौगनी हाइबदु महाकना तौबा ngamkhidabasु याय अदुबु मिनिस्टर गुंबा एमएलए गुंबदी मखोइना हाइदोखिबा वा हाइबसी पॉलिटिकल कमिटमेंट नि सुंगसोय सोइतना थबक ओइना ओंथोकदबनी मरम अदुना मिनिस्टर सिंगना ओइसु ओइरोइदबा ngamसु ngamloidaba थबक अमा तौगनी हाइना ngaihaki ओइना मियाम नुंगाइनबा खुबा खुननबा पब्लिक प्लेटफॉर्म दा वांगांग बयादे मदुना मिनिस्टर गी क्रेडिबिलिटी दा मयेंग ताई लेंगाक्ता थमलंबा थाजबदु मांगथरई मसिना लेंगाक्ता मियाम नि यादबा हेलई हौजिक मणिपुर थोकलिबा वाथोक लांथोक मयाम असिगी ममांगदा चीफ मिनिस्टर मसामंगना सखिबा वासक कया मरुमदु हौजिक खक्तदा वायरल ओइरकलिबसिने ngaiak lengak pasingda miyamna thamlamba ikai khumnaba du mangkhibadawna ngangning bawa ngangnaraklibasini thaugalon haibadu ama fawba yangnaraktribasini masi miyamda ngakta tainaruba chumloi aikhoigi ngambasingi asoiba mayam leibadagini Manipur lengaki employees singi taret suba pe haukiba kumjali singani ga tarama pandagi fanghan khrabasu tongan ba sinfamda sinmi oina thabak tawriba singidi hauji fawba khusumal hengat pi balaite hauji chanariba sinmi singi khusumal asi kumjali singani tara taruk December kunga tareta lengaki labor and employment department na leb khiba khusumal aduni sinmi singi khusumal hengatabagi matang asi kumjali singani kungani thogi August hada pangthokhiba Manipur Legislative Assembly gi nongjumi famdasu opposition gi MLA Kangujam Ranjitna hangkhiba wahang amagi paukhum oina Labor Minister Haikam Dingo na chatliba August ha adumaktada semdok lagani haina thajaba pikhibani adubu thajaba Tabak to onthok pangamdana leikhi masigi matung chahi asigi February thada pangthokiba Manipur Legislative Assembly gi ningthammi famdasu opposition gi member TS Lokeswar amasung Akram Surjakumar na kat motion oina pukhalakpa Wapham amagi paukhum piraduna Minister Dingona sinmi singi anoba khusumal athubada leblagani haina su amuka hanna thajaba pikhi Hiram asigi matangda committee ama semle hairiba committee asina draft proposal ama semdoktuna thamle adubu committee gi members singi marakta khusumal gi matangda chayetnaba khara leibadagi matam khara thinthari haina assembly mifam aduda pangphongdokhe leikrabani hauji su secretariat employees singi DA hengat hanlo central government gi employees singa manana PU haiba demand fawba tawduna Tabak lepagi khongjang sangsangadabagi thaurang tawduna leiribani masigi maramdi state asida thokliba tangdu laitadaba thodosing asina potjai gi mamal atiapakna wangkhalakpa tangai fadaba polam chairam kaya leiba fanglaktabagi wakat kaya leirakpanani
Makoigi wakat adubuna lenga na tai aduga aikoigi makoigi demand pinana bahone somdana kalen ginungsa marakta mamai mamit musuk muna sunom laga hingliba sinmigi kusumal na ngasi hayeng hangsit haiduna leiragadi minister asi lenga ki employee khagtagi oibra matang asida panchaning Wapham de employee singi talaf hengatringaida sunom liba sinmi singi kusumal hana hengat haningi minister na assembly gi Florida ngamloidaba Wapham ama ngamgani haina kaidonung dasu hairoidabani haijaningi masini pujarakliba sanalaibak tigi lokhotchaba matamgi Wapham Makatarakpada Kanglaipa ki Maira dagi mulakhochage Manipur legang na lokfam thokpa thodang adu mapung phana lawba ngamkhibdrabra haibadu ningsingsi Miyang gi mihun na semba Manipur lengak ama isaw na lairi adubu handak Manipur da thokliba sathiraba kangluki irang asida lengak na lokfam thokpa thodang adu matam chan lawba ngamkhibra amadi ngamkhidabra haiba adu hangatna yengpham thoi maduna tana matam haukraba loire adua haiduna maming tagi oina lengak sasan tawrba romda lengak patarabadi yaknabagi makhuta Manipur soidana takhigane loina namika mirau koltana nilaba lamdam ama haibadu oigani haibasi chief minister dagi hauraga aikhoigi minister MLA singna kathokpana mang thaduna lengak sasan tawbatai handak Manipur da thokliba sathiraba kangluki irang asida Manipur asi kangkhong chaiba mikap mirau koltana nilaba matam ama haibadu oihalle irang asi hek haurakpadagi mafam matam chana laksinanaba Manipur lengak na lokfam thokpa thodang adu laukhide masigi mathakta Bharat lengak na su kumhaigumna yengduna laithoki Bharat lengak ki thausadaba asida Manipur gi chief minister amasung minister MLA singna mangjil thana chongthoktuna Bharat lengak ki asoiba asi chumthoknaba Manipur da mai hauna chakliba mai asi muthatnaba thabak laukhotpa su ngamkhide maduna ngasi Manipur gi sathiraba fibam asi oirakhibani loinana Manipur thugaiduna separate administration tanbagi Wapham asi lakhibani separate administration taliba asida sulangak paibada yauminariba kuki MLA tarana mangjil thana chongthoktuna honarakpada Manipur lengak amasung Bharat lengak na karisu haizaba ngamdana leirakhibani maduna mamingtagi oina Manipur lengak na yamna tona Bharat lengak ki migyang makhada lengak sasan tawbadagi Manipur da thokliba kangluki irang asi mafam matam chana loishinba ngamkhidabani haibasi Manipur lengak na khangpham thoi haujisu irang asi loidri nongmagi fibam phattaba haibadu oiri Manipur gi Churachandpur Kangpokpi Tengnopal na chingba district singda leiriba kuki singna makhoi gi tongan administration amagi makhada lengak sasan tawba pambagi Manglal adu mangfauna baga chap manare maramdi hairiba district ahum asida leiriba lengaki oiriba kamarchari sing mapung phana mathau pangthok pangamde Churachandpur gi lamka haina maming onthok pachip minister bu lana uhanana ba poster campaign tawba singna chingba thabak kaya chathari haibasi hairiba aran ba thawong sing asi chatharakpa matamda Manipur lengak na matam chana laksin bangamde maduna kuki taba district ahum asi Manipur dagi tongan ba administration amagi makada leiba haujik chap manare oiriba fibam asida Bharat lengak amadi state lengak na lokhotpam thokpa thabak adu chap chana lokhotriba asi yamna lali khwaidagi chauna soiriba asi Manipur lengak ki haibiyai lengak na mafam matam chana Manipur thugai na bahonariba afong bayakna ba sing aini matung ina cherak pinaba thabak lokhotabadagi fibam asi oirakhibani Maram aduna Manipur lengak na lengak sasan tawbada mamingtagi oina tawkhraba lengak ki asoiba kari leikhibagi haibadu hangatna yenguba yengduna chumthoknaba honnabaga loinana haujik thokliba sathiraba kangluki irang asi loishinduna tangdu leitaba Manipur ama ohennana balengak na lokhotpam thokpa thodang adu launaba honafam thoi masini Kanglaipa ki Maira dagi lokhotchaba matamgi Wapham makatarakpada pandam dagi mulokhotchage Lolei haiba khanganchi miyamgi luchingba Irabat Mahatma Gandhi gi mapok kumon tharam sing chai khuding pangthokna bagum Chaliba chahi English singani kungumdoi asida su Manipur da pangthokna kre miyamgi luchingba Irabat ki mapok ning sing kumon tharam di malemda mitei taba lamdamda
ꯄꯥꯡꯊꯣꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯗꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯇꯩꯁꯤꯡꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗꯤ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯕꯗ ꯅꯠꯇꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯔꯝ ꯀꯌꯥꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯒꯥꯟꯙꯤ ꯑꯃꯗꯤ ꯏꯔꯥꯕꯠꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕꯒꯤ ꯃꯔꯝ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯝꯂꯒꯅꯤ ꯈꯜꯂꯤ꯫ ꯐꯤꯗꯝꯅꯐꯝ ꯀꯌꯥꯅ ꯊꯜꯂꯕ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯂꯩꯄꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯈꯥꯗꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤꯗ ꯈꯟꯅꯕ ꯌꯥꯕ ꯍꯤꯔꯝꯁꯤꯡꯗ ꯈꯟꯅꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯊꯣꯏꯕ ꯃꯤꯑꯣꯏꯄꯣꯛꯁꯤꯡꯕꯨ ꯃꯤꯑꯣꯏꯕꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯊꯣꯔꯛꯇꯕ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯊꯣꯏꯕꯁꯤꯡ ꯑꯗꯨꯅ ꯄꯥꯝꯖꯔꯝꯕ ꯍꯤꯔꯝ ꯈꯔꯗꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯡꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯜꯂꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯗꯅꯕ ꯉꯁꯤꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯄꯥꯝꯖꯔꯝꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯥꯌꯣꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯍꯧꯈꯤꯕ ꯃꯦꯒꯤ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯀꯌꯥꯃꯨꯛ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯈꯟꯅꯕ ꯅꯠꯇꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯟ ꯑꯁꯤ ꯄꯨꯝꯂꯦꯞ ꯂꯦꯞꯈꯤꯕꯗꯒꯦ ꯍꯥꯏꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯕ ꯉꯝꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯄꯥꯝꯖꯔꯝꯕ ꯑꯆꯨꯝꯕ ꯆꯠꯄ, ꯑꯣꯏꯗꯕ ꯉꯥꯡꯗꯕ, ꯃꯤꯕꯨ ꯑꯋꯥꯕ ꯄꯤꯗꯕ, ꯅꯨꯄꯤꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕ ꯑꯃꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯈꯥꯗ ꯍꯟꯅ ꯁꯨꯅꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯅ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯑꯁꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤꯖꯣ ꯀꯥꯡꯕꯨꯅꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯂꯕꯁꯨ ꯃꯤꯅꯝꯕ ꯉꯥꯡꯕ, ꯑꯣꯏꯗꯕ ꯉꯥꯡꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯒꯤ ꯃꯔꯝꯕꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯍꯥꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕꯁꯤꯡꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯤꯇꯩꯁꯤꯡꯕꯨ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯒ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯕ ꯐꯨꯔꯨꯞ, ꯃꯔꯨ ꯑꯣꯏꯅ ꯚꯥꯔꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯂꯨꯞꯁꯤꯡꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯆꯍꯤ 154ꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ, ꯃꯤꯅꯝꯕ, ꯑꯣꯏꯗꯕ ꯉꯥꯡꯕ, ꯃꯆꯤꯟ ꯊꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯈꯪꯍꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯂꯒ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯦ, ꯃꯤꯅꯝꯕ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯂꯣ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯁꯤ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯄꯥꯟꯗꯝꯗꯒꯤ ꯂꯧꯈꯠꯆꯕ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯨꯏꯌꯦꯟ ꯂꯝꯄꯥꯛꯇꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯁꯥꯃꯨꯗꯤ ꯑꯗꯨꯝ ꯆꯠꯈꯤ, ꯃꯊꯨꯟꯗ ꯄꯦꯅꯥ 100 ꯈꯣꯡꯂꯕꯁꯨ ꯇꯥꯕꯤꯗꯦ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯆꯊꯥꯡ ꯁꯨꯊꯥꯡ ꯌꯩꯅꯤ ꯆꯤꯟꯗꯣꯟ ꯂꯩꯇꯣꯟꯗ ꯄꯛꯂꯤꯕ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯥꯎꯔꯧꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯎꯇꯥꯛꯂꯥ? ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯅ ꯀꯔꯤꯅꯣ? ꯁꯥꯃꯨ ꯍꯥꯏꯕꯁꯤꯕꯨꯗꯤ ꯈꯪꯏ, ꯄꯤꯛꯂꯕ ꯃꯅꯤꯄꯨꯔꯗꯁꯨ ꯃꯄꯥꯟꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯎꯈ꯭ꯔꯦ꯫ ꯁꯥ ꯈꯨꯗꯤꯡꯃꯛꯀꯤ ꯇꯝꯊꯤꯕ ꯑꯃꯁꯨꯡ ꯁꯥꯊꯤꯕ ꯃꯇꯧ ꯂꯣꯏꯅ ꯂꯩ꯫ ꯃꯤꯒ ꯃꯥꯟꯅꯗꯦ, ꯃꯁꯤꯃꯛꯅ ꯃꯈꯣꯏꯕꯨ ꯁꯥ ꯀꯧꯔꯤꯕꯅꯤ꯫ ꯃꯤ ꯃꯔꯛꯇꯒꯤꯁꯨ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯂꯛꯄ ꯌꯥꯎꯔꯛꯄꯗ ꯁꯥꯔꯝꯆꯠ ꯆꯠꯂꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯥꯃꯨꯒꯤꯁꯨ ꯁꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯧꯁꯤꯡ ꯂꯩ꯫ ꯍꯧꯔꯛꯐꯝ ꯊꯧꯔꯛꯐꯝ ꯈꯦꯟꯅꯔꯕꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗ ꯁꯥꯃꯨꯒꯤ ꯃꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯎꯏ꯫ ꯃꯁꯤ ꯑꯣꯏꯔꯕꯁꯨ ꯁꯥ ꯄꯨꯝꯅꯃꯛꯇꯒꯤ ꯃꯍꯥꯛꯅ ꯃꯄꯥꯡꯒꯜ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯗꯕ ꯁꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯥꯃꯨꯁꯨ ꯑꯃꯅꯤ꯫ ꯁꯤꯡꯕ ꯍꯦꯟꯕ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯇꯦꯜꯍꯜꯂꯒ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯒꯁꯨ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯐꯥꯎꯕꯗ ꯍꯤꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯅ ꯁꯥꯃꯨꯁꯤ ꯆꯤꯔꯣꯟ ꯈꯥꯔꯣꯟꯒ ꯇꯧꯕ ꯌꯥꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯂꯕ ꯐꯥꯎꯕꯒ ꯅꯣꯝꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯍꯥꯏꯕꯁꯤꯃ ꯑꯗꯨꯃꯛ ꯆꯨꯝꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤꯅ
masi natragana mahakisu thawai ama palibanina mahaki oiza oithak phangadaba matamdada taba mangonda kanaroidaba amasung mahaki mayokta nganglak saklakpa chairakpa karemnarakpa amasung hanthanaga yenglakpa nganglakpada mathunda phawba hapte haibadumak tawba ma oiridra adubu ama khangde samu mathunda pena khongba haiba karimata kanadabagi wahanthok piriba paurau pautak simakti ngasi phawbada lengduna adumak leire adubu handak marak social media gi platform singda atamnana miyoi ama onsinduna mi dugi tongan ba photo single amasung double na chingba sing sizinaduna phajakhidraba akampe ki wahai wata sing iraga furup thaduna post tawrakliba mayam sisu kari oiramgadage Facebook ta WhatsApp na chingbada ibungo ibema haiduna lai macha tarak padawna thaujal gi lei parengna pumyom yomlambadage ningtha sindokhibadawna khangong hong khriba sisu karigino cha thawong sing si post tawnarakliba miyoi sing adugadi atamnana lauri singjagi ka yauna Fizi fina net pagi thaudok sing thoki basur mande tha manga phajil laklaba tamthiraba lan asi khamjinduna lefhan bangamdre ngamdrabanina ing tapa masung mahausagi phibam da hanjilakpa ngamdre haibaduna langi maisa maiwairak libasingi machin sing phaireng tureng chinglakpadagi tawrakpa oiramgadra adubu asengba achumba hairakpadadi makoi marang pring chongba yaw masam mana chap yungduna fi kambayaw kampam thoktina miyamgi khonjel di laigi khonjel ni haina basulei laibak ki constitution nasu freedom of speech amasung expression gi ayaba su piri tawbatabu ayaba singi pankai namtheklaga phatre haitre karimata ngamdre hairaga su fajabu wahai sing sizinaduna pidre thokpa wahai sing iraga post tawruba khut ani mak tudi tuna lakpa yaba handcuff lay haibadudi kauroidabani masini bilang pau degi lawat jaba mentang-mentang gi Wapham maka tarak pada Karigumba dom yumda laiba anabasingi hida kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medland Home Nursing Care Service Manipurna pung kunmari chukna adom yumda laktuna hida kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing laktuna mating pangzari akupa marol gi damak Medland gi helpline number 9205987988 ta call tawduna tanabiu makatarak pada asigi Rashi Phal lamong taminasi Miss Rashi Lausing Pudok Pawai Naralda Mitabalay imong manong wata naraga thawpang bafay lansu sanggani miyam na fanasonay laysa pakhang singi oina nungsibana chali Miss Rashi ngasi suning mathongjaba laibak sufaba wakal thokpa numitni yeknaba mayeng tarani adubu afaba marup khanbadi lugani laysa pakhang singi oina wakal nungaigani Mithun Rashi Maruka saunadana bahonau mingchasu fangani arang arak lausin biyaba poram sindok pasuhaiba numitni laysa pakhang singi oina ningba mapachagani Karkarasi lanjangba hoya fabagi kanaba fangjaba hakchang nungaiba henba numitni naknaba mi singna tengbang ningi yenabadi yaurunu laysa pakhang singi oina
mai pakani. Singha rasi miyam punbana awaba kauba ngamgadaba numitni thabak su pangani anam taladi naralda tainarakani fattaba pamganu laisa pakhang singi oina nungsibana chali. Kanya rasi phurup aruba thabak paiganu akal athau oijaba tanbagi lamda ei mangaire khalladi mai thiragani nolungna chatlu safagani laisa pakhang singi oina saurabadi mangjagani. Tularasi ningba mapacharoi hoya farunu saunaba amadi langtaknaba na mang bahengani ngang sakpadi haigani nathak thongbana su chanbigani laisa pakhang singi oina ikai khumnabi. Wrishik rasi lai guru na chanbigani oijaba tanbasu sauna kanagani arapagi mateng loba yagani lan nacha nanaidi chekshinjau laisa pakhang singi oina nungsiba phangani. Dhanu rasi lam ayambada mai paksaragani afawa thabakta Kuchau thabai asing bataragani nathak thongbana su yamna chali matam manghalanu laisa pakhang singi oina ningba thongani. Makar rasi thongna fudokpa amadi marup mapangi mateng lobana lengdaba lan lepsin bangamgani wa ngangbadi khara hayu chopayai laisa pakhang singi oina ningba mapa chakhiroi. Kumbarasi ikai khumnaba phangjagani ngang sakpasu pakjagani tungi poram sinba ngamjagani khurau thangbadi hanagum lei Kizin bakalu laisa pakhang singi oina matam lauko. Aroi bada minarasi ningjaba thongani sendong yamgani lausing na lan achauba tansin bangamgani nachak naralda kalak yeng thibadi leire. Laisa pakhang singi oina miwa thajaganu phagani. Asini pujaragli bangasing matam gi Wapham amadi Rashi Phal. Tabiri basing amadi miyeng tabiri basingbu nirmala thangjamna khurumjari.